Scrub typhus lainana cookie gi frontline volunteer kya siankri mateng pangbinaba kotu da si irakri Scrub typhus miyamna lauhon tina sikpadagi thuanba anaba makhalasina maram oiduna cookie gi frontline thabak toriba volunteer kya siankri kotu na ahen miyeng sangduna laina asidagi ngak thoknana ba khona biu haina young cookie gi makedi gi kotu da ayib sirol tharaktuna mateng ni rakri Scrub typhus khulai laifa haiba laina asi Sikar might bite hariba tinna sina sikpudagi thowanba anaba makhalamani masi nganna khangorabadi laying sathatuna kanba ngamba yam laina amadi oiridubo matam sana cookie gi frontline volunteer singda layong khangdopu ngamdaba amadi hidak watpadagi sian kibani hari yang cookie na kotu da tharakhiba sirol aduda cookie frontline volunteer singi ana lengi matang kotu na ahenba miyeng sangbiu section thorang amata yaudana volunteer ayamana laina asina nagan mafam umang wamang singda mathau tawduna leiribani matam sana layong asi khangdoknaba khulai leitaba amadi laihau khara horakpada phibam hena lusinkhibana volunteer kya kanma ngamba laina asina siankri PIC amadi hospital gi maikedi gi phongtorakhibadasu laina asi matam sana khanglabadi laying mangami volunteer singna siriba sina ana lengi matangda asauba ahoba lairi haibadu khangli maram aduna kotuna volunteer singa sigi sang nine anaba leibra haibadu frontline Camp sing satuna yengsin bio camp khudimakta volunteer sing numit humni na lai haw hawrakla bari sungsoi soidina scrub typhus test tawna ba thorang pakat bio mathau tabi hidak langta khudimak PIC relief camp amadi district hospital sing phangan bio mathau taba kangkhala amadi laina asidagi ngak thokna ba polam khudimak phangan bio laina asigi maramda paksana khangna ba thorang pakat bio haina phongdokladuna ana lengi lamna thoksa da ba mani matam sana layeng bidabadi cookie frontline volunteer gi thawai manghaloi Koki miyam gi dabak volunteer sing sina thawai kubak ta haptuna thabak toraklibani maram aduna makhata na scrub typhus na koki volunteer sihandana bagi dabak mathau taba thabak sing pekhat piu haina su sirol aduna makhata rakli Bengaluru da Assam digi miyoi mari singninga oiba mong na siraga leiramni Bengaluru da thabak suba sakhiba Assam digi naha mari makhone leiriba Assam ka amada singaningai oiba mong na siraga leirama thinakri laikhidraba singadu Assam gi namani Borsa Muktagi Narendra Ted Dr Ted Dhananjoy Ted masilmana ahumasiga loinana Lakhipur digi Jayanta Sindekowi hari makhoi marimak hingnabagi lanfamda Bengaluru da thabak tawdun leirakhibani makhoi leiriba asanma kaadu na matau kram siraga leirambano haibado hausuk phawigi oina sapsana khamngamdrabasu makhoi na siduna leiramba phibam adudi yamna singningai oi hari makhoi marina laikhidaba si imung manunggi mangjaba khaktana tana Assam dagi leiba sigi tungan mafam singna thabak tawduna leiriba sing safraba oidri makhoi gi punsi tamba ngamdre takpani hari Manipur da lengak CM gani king libasing kawi bigi utong ahobo oigadoribra March tara masum tara gani thuida Manipur gi budget Lok Sabha masum Rajya Sabha puthokani herakli Manipur gi lokbawon da anoba lengak CM gi mana manil naidri governor Nagaland sakri Haukiba kumza English ani ga kun gani thuigi February mas March da tangkak ani thona pangthokiba tara ni thui suba Manipur Legislative Assembly gi mikhal da mai paglaktuna sahi adugi March tha da linki lenga lusinglakiba BJP khaktanatana lenga asida sawgatlambadagi sawgat patokle hakiba NPP gi MLA khara phawbana mathang thagi taragani thuri sahi ama mapung pharagadaba Manipur gi President rule gi lenga asigi muhutta anoba popular government ama center gi lusingba singna soidana semalaglagani haibigi wafam sing tattana phungdoknaraklabasu tha asigi kungani panda President Draupadi Murmu na Lok Sabha amasum Rajya Sabha gi apunba session da address tawduna hawdokhiba parliament ki budget session asigi manungda March tara English ngani kunga taruk ta Lok Sabha da Manipur gi budget putholaga March tara gani thu English ngani kunga taruk ta Rajya Sabha da puthokane herakli haribo wafam asi Lok Sabha gi makedi gi tholakpa bulletin part 2 amasum Rajya Sabha gi namasigi secretary general PC Modina tholakpa parliamentary bulletin part 2 da phongdorakani Sabani gi maikedi gi phongdorapagi matungina March tara English ngani ga kunga taruk laiba pokpa numiki sabasi gi discussion and voting on gi business ki ahanbada second best of supplementary demands for grants for 2025-26 ki mathang ani subara general discussion on budget Manipur for 2026-27 and discussion and voting on demand for grants Manipur for 2026-27
if any haina yauri aduga numit asida manipur gi senba sai english ngani ga kun ga taru kun ga tere ki budget ki general discussion pangthok tuna voting on demands for grants su pangthok pa loina Raya Sabha March Taragani to English Nganiga Kunga Turk Sagol Sinumita General Discussion of Budget Manipur for 2026-27 if any haiba business yauri Thasiki Kungani Pandigi Hokiba Parliament ki budget session gi Makasa Tarakpa Sarukta Sabha Animak Manipur gi Kumza English Nganiga Kunga Taruk Kunga Teret ki budget ki General Discussion Pangthokani Hain Sabha Animak ki business ta Haplak Libasinadi Manipur popular government ama February Taragani to English Nganiga Kunga Taruk ki Mamanga lehalak loi draw habi uhang song thorakli adumai namak pauksi sina sabani ma ki business manipur gi budget ki wafam yorak libas na madi laina manipur legislative assembly gi member oibetana tana state gi minister su oiramba miyo yauna politician khara hanglu badadi hausu phabu gi oina di manipur salai rakli ba president rule gi lenga gi matam loigada banumit taragani thoini rom wa libanina parliament constitution gi article 356 ki mari laina ba section amend tawduna PR gi matam sangdo halakpa maknatribanina popular government ma semalakpa yabgi thajabadi leiri dubo kariguma yunalenga ki lusingdosing gi apama matungina manipur popular government ama semalaktra ba duga nakala maromdana parliament mari leinaba article asi amend tawduna PR gi matam sangdo halaktrabasu taragani thusipa manipur legislative assembly bu dissolve toraklagadi tangai phadana manipur gi oina senba sai english ngani ga kungatru ki budget ti parliament table toraga khanaduna pass ta Yadabanina, parliamentary proceeding gi manusana Manipur gi senba sai gi budget puthokpa amasu khanaduna pass tawnabagi tharang lokhalakpani hari Manipur gi lok bawon da anoba lengak siembagi mana manil naidri governor Nagaland sakri February tarahum the English Singaniga Kunga Mangadi Taragani Suba, Manipur Legislative Assembly bu suspended animation na Tamlaga, Sat Nahalakdiba President Rul Gilenga Sigi Ahan Tataruki Matam Loihiduna, Atopa Tataru Amagi Matam Sangdo Halaglabasu, Matang Tagi Taragani to Sahi Amapung Padun Anirak Suboina, Sangdo Halakiba PR Langaki Matam, Loiraga Bigi Mangoina, Delida Tinhon Satuna. BJP ki lusing unarupa party asigi Manipur ki MLA singna mathang thagi taraga ni thuide mapunsi loiraga daba president rule gi lenga asigi muhutta popular government ama semalaklagani haina phungtoklabasu somnategi PR gi matam loiga daba numit taraga ni thuini khakta ngaisilaklaba phawbada Manipur gi lockdown da anoba lenga ama semlakpa mari leinana mana manil ama tanaidri Mauksadagi di Manipur popular government ama lingduna leiragani habi wapam lakpada lockdown na ano Lenga adugi wasak lobo yauna mathau taba thauram sing paikhatuna lakpani adubu Delhi da satuna BJP ki national leaders sing unaruraba natragana center ki lusingba singna kaurakpadi gi satlubana singba MLA singna February 12 English ngani ga kunga tarukta sahi ama mapung phaduna loiraga da PR gi lenga sigi mongoidana anoba lenga ama semningba gi ingit pirakli semningba phawre semalagani masum anoba lenga asibu lusinga da minister na center ki lusingba singna khalakani maduda Manipur ki BJP gi MLA singna amat oina yanagani haiba wapam phongdoktuna laklabasu ngasi PR gi matam loigadaba numit khachik khakta ngairaklaba phawbada lockdown da anoba lengak lakpaga mari leinaba thabak thorom amata paikhathri serakshita Nagaland gi governors oriba Ajay Kumar Bala ngarang ayuk pung 10 makhairom tarakpadigi Nagaland gi damak Manipur gi lockdown thadokri mak mathang thagi akhum natragana mari da halaklaba yehri karigumba mathang thagi taragani thoida loiragadaba president rule matam sigi mangoinana mathang thagi ahan masayol Manipur popular government ama amuk hanna lehengadaba oirabadi government numit humni mari ni gi khongchata Nagaland da salamroi adubo anoba Manipur gi popular government ama CM bigi office loiba ingit Delhi gi lusingba singna piraktabadi gi ma Nagaland gi dama satkip oigani thaznari BJP ama sum satminari ba party ki MLA punamak Delhi da kaurakri President Rulairi state asida anoba government ama athubara semlaba yabagi oithokpa lairi Union Home Minister state ki lairiba BJP ki MLA sing amasum hana lengak paiminara ba party ki MLA sing hayeng Delhi da laknaba kaurakre hari Presta pamo pawge likhun singi matung in state asida President Rul thamlakliba si lakliba February 10 sahi ama mapung sapsana phagadabni state asida President Rul sahi amadigi hena sangdokpa haibisida constitution gi oiba crisis
kaya ama lakadaba laibana tangai phadana anauba government ama semdaba yadabagi thorang asi sentana lokhalakpani hari BJP amasu mapa oina satminari party singi MLA singna puna sokatminaduna anauba government ama sema taragadi sapmana wakhalona ama satminadaba yadabana union home minister gi instruction amagi makhada BJP gi North East coordinator su oiriba national spokesperson Dr. Samit Patra ngarang numidang athingmada state asigi BJP gi MLA singmadi party asiga satminariba political party singi MLA punama February ani gi nungthul pung ani phawgi mamangda thunglana ba khangalakhi bani hari Dr. Samit Patra phone ku thangna pau pirakraba MLA ayamana Delhi gi flight ticket kaknana ba yakhri MLA ayamana ngasi Delhi gi damak imphal thadona ba CM saba haunare hari Miyam gi khongsata mi taret wan tharak padigi lekanakri koko mina sinduna ngarang satkiba Manipur kanba khongsat asida saruk yakiba mahiro yauna punna mi taret wan tharak tuna tuan ba ana leng sang singda leng sataki ngarang ayuk pung tara taba matamna tidim ground masing yamlaba miyam punduna kokomi gi Manipur kanba gi khongsat asi satpauki khongsat adu kaisam patamna laklaga wahengbam laikai naga mapal phawraga thangmaiban thau ground da pantungpam oiduna miyam gi mifam pangtoki khongsat asida saruk yari basingda lambi gi nak yeta miyamna thaknabi ising piki pamdaba thaudok sing thoktanaba security force na ngak senki lanai layeng sangamadi ambulance service su khongsat asida yawsingi marakta wan tharakpa yawsing marak nakpa analeng sangda layeng nabigi pukotpada mateng pangki ngarang sakhiba Manipur kan ba khongsat asida saruk yakiba mahiro yauna punami taret tuan ba analeng sang singda pukatuna layeng satakhi RIMS hospital nupi ani nupa mapun ahum Little Clinic ta nupi ama amadi Ras Ministry da mahiru ama amadi nupi ani ga punna mi ahum wan tharakpadi ki pukatuna layeng satakhiari Laingak Party Lusingba Singsu relief camp da amuktang laibiyu matamdu da aikoi gi awaba khangani IDP sing aikoi bi relief camp gi hola mada yenaw loibe gum thambiri lainga asigi lusingba singsu numit mari ni mangani tang relief camp da amuktang laibiyu matamdu da aikoi gi awaba si khangbi gani haina irang asina lanjena duna relief camp sing da lairiba IDP singna pen ba wapam phungtorakli kokomi Coordinating Committee on Manipur Integrity ni sinduna ngarang Imphal satkiba Manipur kanba khongsat aduda English ngani ga kungo humdagi me humdagi tholakliba irang asida lanjena halaba mitai maitai lising kyana saruk yakhi koki kulai paibisna leptana satharakpa landana maram oiraga ngarang phawba mitai maitai gi mi lising kya mayumda hanjinba ngamdana mafam kya dangdogliba relief camp sing sangjapam lawraga lairi koko mina sinduna tidim ground kwa kaithil dagi thamaiban thau ground phawba satkiba Manipur kanba khongsat aduda saruk yakiba IDP singa akhanana wari sanaba mada makoina hai ira asina maram oiraga yumda hanjindaba sahi ahum phajilakli isagi yumda hanjin hallu haina kayar khana hairaga lakhi masidagi hendolaga haujikti mapana thoktuna lauri besni aikhoi relief camp gi hola mada yenaw loibagum thambiri aikhoi gi wakat tabidraba lengak pairiba singsu relief camp numit mari ni mangani dang laibiu matamdudi aikhoigi awabasi soidana khangani aikhoigi kholau tadaba ngamlakloi haina IDP singna penaba wafam thamlakli makhoina mayumda leijaba matamdadi laira khangpoksang oirabasu sarana matang sarabasu nungaina leije relief camp de lairakli basi awabagi awaba ngaktani asuk sanglaba matamasi linkang marakta wana lairakli nakal amakhaktagi thabak tobigano IDP singna mapan tholaklaga laurakli basida lengak pairiba singna wakhal tabiu haina IDP singna phongdorakli Marai ani longmagi thausil sathari India government marai ani longmagi thausil sathabaga loinana thamoi sengna thabak tawdi haina NSNIM phongdokri nagasin haujik thengnariba awaba mayam asi malemgi miyamna khanganba mathau tari malemgi lebak singdagi moral emotional amasung senthunggi mating phangnaba honaba tai haina NSNIM gi chairman Q Tukuna Dimapur gi Hebron camp na pangthokpa nifuga tere suba party asigi raising day thauram na phongdokhibani maana hai naga singna thengnariba lantheng amasum naga singi wari singasi nagalim amasum Indian subcontinent gi wangma yawana na bohona batangai fadi NSNIM gi lusingba sin hai ngasi gi malem asida pangal kanba hai basi khulaina leplaktri masidi intelligence innovation amasum strategic intelligence na leplabani ground reality khangbaga loinana yaknabigi mapangal kanba natragan asun basing adu khangdokpa si yamna maru oidibani haina palladuna NSNIM na anawa lalongi thengnana sem saba mathau tare haba wafam han phongdokhi naga singi puwari political amasum legal right yetnaba karisu leitrabasu
राइट खक्तना पेंथोक्तुन लेथोक यारोय मालेम गी ओइना होंगलक्लिबा अहोंगबा खुनाय टेक्नोलॉजी अमसुम सेन थुंगी अवनबा क्या सिदा याउद्राबा अमसुम थाउसल थौरांग क्या याउसिनबा ngamdrabadi मियाम मसी अरेम ओइगदौरबे मरम असिना अखोगी पुकनिंग वखल थाजबा अमसुम रिसोर्स पुनमा असि ना होंगना होंदोहनबगा लोइना थेंगनरकपा सिंगनरकपा खुदिमा खुदोंग साबा ओइना ओंथोकनाबा होनबा तंगाय फति हैरि सेन मंगहले सैरुबगी हाटपनी हाइदोरकली ओइनाम थोइबीगी मिहाट सिंजमै ओइनाम थिंगेलदगी ओइनाम थोइबी एलाइस एबेंदौ से हुंद्रगा मंगा अपोक लेखिद्रबा इबोमसा मूबीगी मिहाट अदु मागना ममाक नुपादा अरेंब सेन सिजिना थोक्तुना मंगहनबगी सैरुबगी दमक हाटपनी हाइना मिहाट अदु सतखिबनी हाइबा ओइनाम सुरेंद्रजीना हाइदोरकली हाइना पुलिसना चीफ जुडिशियल मजिस्ट्रेट इम्फाल वेस्ट की कोर्ट खोलकपा रिपोर्ट पल्ले हरि ओइनाम सुरेंद्रजी से कुनगो हमदोय अपोकपा शांत सिंजमै ओइनाम थिंगेलबु सिंजमै पुलिस की टीम अमना महाकी पुलिस कस्टडी की मतम लोयरदुना जुडिशियल कस्टडी रिमांड पीबीनबा हाइजरदुना कोर्ट पुथोरकपा पिखलकपा पुलिस की रिपोर्ट वाफम असि पलखिबन हैरि स्टेट की एपीपी न कोर्ट थमखिबा वाफमदी हौखिबा जनवरी कुनगी नुमि नुंथिल पुंग अनिगा मखाइरम ताबा मतमदा लैखिद्रबी ओइनाम थोइबीगी मनाउ नुपी ओइनाम प्रभावतीना सिंजमै पुलिस स्टेशन रिपोर्ट तौरबगी मतुंगिना माकी मसे थोइबी से हौखिबा जनवरी 13 की नुमिदांग वैरम पुंग 5 रोम ताबदा लंबीदे सत्प उबगी मतुंदगी युंगी अकोइबदा अमुखना उखिद्री अमसु माकी मोबाइल फोन सु पाइखलखिद्री हैना फोंदोरखि जनवरी 19 सिदा विक्टिम गी अतोप मनाउ नुपी ओइनाम बेमोला न थोइबीगी युंगी अकोइबदा चेक तौखि अमसु माकी युंगी कॉरिडोर अदु मपानिगी थोंग लोलम थेंगनखि थोंग अदु हांगोक्तुन येंगलुबा मतमदा थोइबीगी हक्सांग अदु फीना योमसिलगा फमुंग मखादा लेरमबनी हाइखि मफम अदुदा लैकागी मियोइसिंग संगसिंदुन येंगलुबदा मफम अदुदा खुंगुकी खुंगुल तरंबा थेंगनखि लोइनना थोइबीबु मियोइ खरना हातलंबा ओइगनि हाइबगी सिंगनबा हेंगलकपदगी केस असि लखलकपने हाइखि केस असिगी मतांग थिगतपा मतमदा सिंगनबा खरा लैबदगी 21 नि हारिबा मियोइ दु पुलिसना फगलगा ओहंग पोंग सथबा मतमदा माकी मनी दु मागना हाटपनी हाइना सुरेंद्रजीना मसना याजखि 21 नि हारिबा सुरेंद्रजीना हाइ जनवरी 13 मा इमुंग मनुंगी मियोइसिंगा युंगी सेनथुंगी थेंगनरिबा खुदोंसादबसिंगा मरी लेनना खनखि नुमिनदुगी नुमिदांग थोइबीदा महाक युमदा लैनिंगद्रे माकी असानबा कामा थिबियो हाइखि जनवरी 13 दा मागना थंगमैबंदा लैबा मने बेमोलागी युमदा चलगा मागना मतम खर लैबा याबा माफम अमा पीबीनबा हाइनखि बेमोला अमसुम थोइबीना बेमोलागी युमदा लैफम अमा शिलगा सुरेंद्रजीत मतुमदा लेनखि 21 नि हारिबा मियोइसिना जनवरी 13 कंगलाद लाई खुरुंबा सत्खि अमसु मागना वेस्टर्न गेट योरपा मतमदा महाकना कंगला पाट सोंतखि माकु सिक्योरिटी फोर्स की मियोइसिंग लखलबा मतुंग इमुंग मनुंगी मियोइसिंग कौरगा कुसनखि मदुदा थोइबी अमसुम बेमोला सु यौरखि मफम मदुदा इमुंग मनुंगी मियोइसिंग महाक अकनबा वफम ngangnaraba matungna mahak mafam thadolaga maaki कार सखि नुमिदमकी नुमिदांग वैरमदि 21 नि हारिबा मियोइसिना माकी युमदा सखि अमसुम मदुदा मिनिट 5 रोम लैरमखि मागना थोइबीगी युमदा सखि अमसुम नुमिदांग साक सानाबगी वरि सनखि थोइबीना सुरेंद्रजीता येन ओइना साना बाइखि मरक अदुदा सुरेंद्रजीना थोइबीदा सेन खरा पीनबा हाइरुबदा थोइबीना अरेमरा सेन यामना मंगहल्ली हाइना सुरेंद्रजीता चै थांखि हैरि मदुदा मागना साउनिंगदुना सखुमदा सलगा सुरी अमा लौरगा थोइबीगी माकोकता क्यारक थिनखि अमसुम मंगकता थांगना लेंथखि अमसुम खुच्छासिंग कथखि तुंगदा हक्सांग अदु ब्लैंकेट अमना योमसिलगा फमुंग मखारा थमखि अमसुम माकी हक्सांग अदु मै थदोकनबा होनाबदा अरेम ताखि 21 नि हारिबा मियोइदुन हाइ क्राइम अदु महाकना सथरबा मतुंगदा महाक वाशरूम चंगलगा मखुद मसा हामदोकलबा तुंगदा महाकना मफम अदु थादोक्त्रिङैदा मपान कपसा लुनसिलमखि तुंगदा महाकना लंगदुम ताना लाखि अमसुम नुमिदांग अदु सिंखोंग अमदा लेखि लोइनरा महाकना शलकपा फिरोल अदु होंदोकलगा महाकना तोंगलकपा गरी मसा अदुगी टूल बॉक्स हापसिंखि जनवरी 19 नि 21 नि हारिबा मियोइदुना स्टोन क्रशर अमदा संगसिलगा खोलादा संगसिंखि मदुदा लेरंबा लेबर अमना महाकना सिंखोंगदा लेकपगी मरम हंगलकपदा महाकना इमुंग मनुंगा नुंगाइनदबा लैबदगी सेलकपनी हाइबदगी लेबर अदुना माकी इमुंग मनुंगी मियोइसिंग कौखि 21 नि हारिबदुगी अपोकपगा अपोकपिगा लंगदुम ताना एक्टिवा अमदा लागलगा माकपु युम ताम पुरखि हलकपगी लंबीदे 21 नि हारिबसिना थौरक्पा गरी मसादुदा अतोपा मफम अमदा सखि अमसुम मयुमदा हनबा कीबदगी मफम अमदा लेखि मथंगी नुमिता महाक वांखै थंजम लेकाइदा सुरी अमा लैबा सखि अमसुम महाकी सिंगनिंगाइ ओइबा मओंग अदुदा दुकान मफु अदुना
pot huran belakpu oira boining duna lakhi maduna miyam haurakhi amasung police laklaga makpu lokhalaga Porampar police station da pukhi loinana imung manung da pau pikhi imung manung haijabagi matungini 21 adubu layingnabagi dama Rims hospital da thilamki mathang numit January 21 ni hariba miyesiga imung manunga Rims dagi mayum da lakhi APP na phungdokhi bada hauzuk phawda thizin humjin bada thoibi asi Surendra Jina Hatpani Habiki Wapam Tolapagaloina Maku Makatana judicial custody remand Pibina Vaisaki Kona APP Wapam Tarabamatung Namasum Kiski recording Yang Labatung Mihat Aduga Marilena Equisni Hariba Surendra Zitpu February Tarahumdi Fawa Ziel Tamnavakan Kibinari Manipur Police Taki Tadorakpa Warola Madana Kangpupi District Ki Kangpupi Police Station Ki Manung Sanalaiba Cycle KMC Bristagi New Cycle Belestagi Maminga Langilal Songloi Elias Robinson Kuntraga Turuk Suraba SS Sergeant Major KRA gi military ni haba miyoema Manipur Police na phari hari mangondagi 9mm pistol ama magazine yauna masum 3 life round yauna fagat pangam lehin spaw mona makhatari